Myanmar romdagi international border phaoduna refugee kya changshillakle haibagi Phaobagi Maring Uparup apex body Maring Uparup Assembly MUA amasung Rilram Area Maring Organisation anigi thoumee singna Indi Myanmar Border number 82 dagi 89 Phaobagi Manung leiba Maring area singda yengshillunaba khongchat ama tha asigi 19 amasung 18 chhatkhre Pawasina hai loop ani asigi mute singna India amasung Myanmar anigi international border nakna leiba Maring area sing chatpada mafamadu yoba lambi sing ka hena fatlamdabana chawna khudongchadaba mayoknaki khul singi foundari lambi paring sing asisu ka hena fatabana nongju thai yawrakpa khudong thiningai oiba mongda leirakpa chahi masing hamlakle hairi hiram asigi matangda mari lenaba singna thuba matamna meeting changbiduna semjin view haiduna loop ani asigi luchingba singna mari lenaba singi pokning changshillakle yengsin khongchat aduda biometric record chingdor mathainaki maring khul singna chathariba sigumba Asigum Namori get the Mafam sing the Su, refugee sing biometric record low with Tabasi, Mapumhana, Chataviu, Hinasu, up directly.